Arambai News Guwahati da Manipuri Pao tabiriba singbu ihan hanbu maktada chingangbam Sujitrani na kurumjari hojing asigi samlapa mariba Pao sing lobirase ngasi ayuk sib sagar gi jerenga pathara miyam gi achoba mifam amada saruk yaraduna leibag asigi Prime Minister Narendra Modi na lam leijada lehaucha lakh ama henbada lam pata yenthokre Sati Joymati gi hakchang thadokhiba senglaba jerenga patharasi Archaeological Department na lokshilagani amasung semgatlagani haikibaga loidana leibag asigi iconic archaeological site manga gi manungda Sibsagar su akhanaba mafam amani haiki COVID pandemic matungda ihan hanboina Assam da lakhiba Prime Minister Narendra Modi na lambiga chamada Sati Joymati gi ningsing khubam sagani lauthokhibaga loinana Srimanta Sankardev ki pokpham badadwa amasung Kaziranga dagi lana lam khopchinba sing tanthokpa ngamliba amadi chami sing amasung leihaucha sing gi yumna chingba sariba sing asigi matangda Prime Minister na state lenga ki matakta thagatpasu phongdokhi Chairak-sida chinda amuba phi yetladuna asuna ngasi protest tawkhre party amadi lup kayanasu Assam gi mafam kayada Prime Minister Narendra Modi gi Assam khokjarasigi mayokta protest tawkhi ka amasung EIA Environment Impact Assessment na Assam gi miyam da piriba China asi BJP lenga ki machinani longbugi thongni haiki tawbagidi ngasi Assam da BJP gi khwaidigi masak nairaba luchingba ani Narendra Modi amasung Amit Shah rajniti gi lanbaw lauraduna Assam da laklamki Prime Minister Narendra Modi di ngasi adumak hankre aduga Amit Shah di Shillong da NEC meeting yauraba matung Guwahati da halakre Kokrajhar gi BTR chukti sahi ama mapung phabagi thoramda saruk yagadoribani Asumna Assam Assembly Mikhalda meeting thamlaga lebagasigi Prime Minister amasung Home Minister animak nongmatada Assam da thunglakiba asina Assam gi mikhalasi BJP na kayamuk yamna lumna lobage haibadu utli Kokrajhar gi Greenfield da numit humni chupna BTR chukti tongnakiba chahi ama phabagi thoram chauna pangthokadori thoramasi Home Minister Amit Shahana haying hawdokadori bani BTR chukti asigi mahayoina Borolen gi district mari gi thabak thoram pumba DC na yengsilagani mamangdadi DC na law and order khaktamag yenglambani BTR chukti gi closing thabagoina pangthokpa hokre lemhori bakhara sisu lagliba chahi ama sigi manungda pangthokani haina BTC gi chief executive Pramod Borona phongdokre ngasi Lakhipur ahal marupna sinduna Netaji Subhash Chandra Bose ki chahi chamaga kunmanga suba mapok kumon thoram Korirol Sanglen Lakhipur da inguna binod na mifam mapu oiduna pangthokre Netaji gi punsi amasung thabak singi maramda Khaidem Kanta Longjam Gopendra Konthaujam Nandababu na chingbana wangangki amadi thorom hawgatpada Netaji gi saktamda leishu amadi mairak katuna ikai khumnaba utkhi Manipuri Literary Forum Assam gi chahi yankai mapung phabagi sana phudongba thorom ngasidagi numit nindigi thorom parenga loinana Bas Gandhi Junior College Kore Gandhi da hokre Lupki President Oriba Yumnam Nodia Chana thorom hawdoklaba matung General Secretary Huirem Babatona wahawdok pi khibaga loinana lubasina puthokhiba lairik kyagi maramdasu pankhi Vice President Wahengbam Hari Mohanna taramna okpagi warol thamki Yumnam Ilabanta Laishram Manglemba Kunjalal Yendrembam, ZPC Abdul Karim Chaudhuri, amasung ZPC K Anita Devina, akhanaba mithung singoina, saruk yakiba hudokpagi thoramda, Chongtham Gaura, Ingudam Binod, Potsangbam Ras Bihari, amasung Sanasam Madhumangolna, Wangangki. Thoramgi manung chana lupki VP, Konthaujam Mangol Jauna Mipamapu, amasung Assam University ki Professor Waribam Raghumanina, athoiba mithung oiduna, Dilip Mayangbamna iba, Waring Lairik, Khonjelgi Machu, Phongki. Amasung Professor Andy Hodambana Larigasi Masak Taki. Thoramasi Aroiba Sarukta All India Radio Imphal Potharaba Director Dilip Mayangbamna Mipamapu Oiduna Kabi Sanmelan Amasu Pangthoki Punna Kabi Tarataretna Sairing Pathoki. Imphal gi Kaisamthong Laisom Lairakta Leiba ex MLA Laisom Ibomcha Singh Masagi Chahi Humbudrani Thoi Ngasi Nungthil Imphal gi Siza Hospital da Laikhidre Mahak COVID positive or matung lungs soki badagi hakchangi pibam sok pa henjilaktuna like na bangamdana laikhitabani hairi MPCC ke General Secretary Amin Saha amasung General Secretary MPCC Admin Harishwar Goswami na luchingduna Seva Dalgi Karmi Singh na tam anirak ke samthong kendradagi MLA oiduna karamkiba Congress luchingba sigi hakchangda party gi firal kuptana ikai komna ba utkhi
ngasi more ward number mapan da leiba gari workshop amada sakhangdaba khulai paiba miyoi kharana khanghodana nongmai kapsilakpadagi workshop asigi miyoi ama laikidre aduga amana sokpadagi more PHC da pukhatki amasung makha tana layengnaba imphal da refer tawrakre hairi nongmai kablambagi thodog asigi matung kaithel phamna khidre amasung dukan sing thonglona khre hojik phawda mipa mipungi thoidokpa pawdi laktri Manipur Pongliba Pauche Sing Mitai Mek Don Toknaba Miam Gyoba Mipam Ama Milal Kanglei Pakna Sinduna Lagliba January Gitang Kunipanda Imphal Gi GM Holda Pangthokani Hairi Milal Lamadi Lepak Miamna Hotnarakpadagi Ngasidi Mitai Mek asi MA Phawba Tamba Horakle Maramaduna Jangshi Lagliba Khongjang asi Tangai Fadana Tawdraba Yadraba Khongthangni Khanduna Milalna Mipamasi Pangthoknanaba Sinbani Hairi Board of Secondary Education Manipur Bosemgi Thamarom Hangduna Lerakpa Secretary Amsung Examination Controller gi pham ngasidi mention kre Board asida Joint Secretary oina chahi mari rom thopuramba Dr. S Mangol Jau Singbo Secretary aduga handakta Joint Secretary ka kiba L Mangi Singbuna Controller of Examination oina hapkre Thasigi Kunteret Pawbagi Manungda Taret Suba Pay Pinanabagi Order Thoktrabade Matam Khara Leptuna Lairaba Federation of Government College Teachers Association gi Wakat Khongjang Thasigi Kunipandagi Amuk Hauragani Haikre Lubasigi Secretary Dr. N Samrendrana Chahi Ahum Suraba Fawbada UGC gi National Policy Manipurna Chanahan Bangamdaba Haibasi Yapnamak Ikainingaini Haiki Mizoram Sports and Youth Services Minister Pu Robert Romaria Roitena Ihan Hanba Professional Boxing Event Amu Oriba WBC World Youth Title Lagliba March ki Tang Tarukta R Dengtuama Indoor Stadium Aizolda Pangthoklagani Haikre Boxing event asi state asigi ahanba oibata natana awang nongpok pumbagi oinasu ahanbani masina hogolagliba Mizoram yauna awang nongpok ki boxer singda pukning wakhal thongna thogot piragani haiki Men title fight asi hogolagliba Mizo maming leraba boxer Lalrin Sanga amasung Ghana gi boxer Eric Warm gi marakta thinabasini panbayai title asida Mizoram gi boxer mangana saruk yagadori Ngasi Silongi Maulai Foodmuri da leiba Don Bosco Center for Indigenous Culture da Northeast Space Center Gallery ama Dr. K. Sivan Chairman Indian Space Research Organization ISRO na hangdokre Maragasida Home Minister Amit Sahana Northern Council NEC gi humpumapan suba plenary session ngasi Shillong da haudoki NEC asi Sikkim yauna awangnompoki state nipan gi economic amsung social development ki nodal agency ne asumna awangnompoki state nipan gi governor amsung chief minister sing loidana state lengag amsung central ministry gi mihut kyanasu thoromasida saruk yaki Arunachal Pradesh ki Regional Political Party People's Party of Arunachal PPA na state asigi Upper Subansiri District ki manung channa India gi lam manungda Chinese khulama semgatle haibagi report asigi mathakta Union lengak na tumina leithokliba si ngakningai ni hairakre loinana issue asigi matangda state asigi MP ani haibadi Union Minister Kiren Rijiju amasung Tapir Gauna onna tainaba contradictory wangang khya ngangliba si ningba kainingai ni hainasu PPA na pendaba phongdorakli Manipuri Literary and Cultural Forum Tripura na sinduna nomugi oiba larik phongba chehigi mana yen thokpa amasung sereng pabagi thoram ngasi Agartala da pangthokre Agartala Press Club ta pangthokpa thoram asida Tripura University gi Vice Chancellor Professor Ganga Prasad Prosen na Chief Guest oina maira chukhatuna thoram hogdokhi Manipur gi wangmada leiraga maitai singna sigumlaba sahitya amadi lon gi thoram kaya pangthokpa ngamliba asida mahakna nungaiba apenba phongdokhibaga loinana university asida mahakna leiringai Manipuri lon amsung jagoi gi damak angamba khara tawramgani haibagi achetpa thajabasu phongdokhi Special guest oina saruk yakhiba saknaraba scholar Sarat Lairen Lakpamna Dr. Kamal gi punsi amsung thabak haiba hiramasida wangangki and Prafulo Bijoyna chair lokiba thoramasida Manipuri Asangbam Communications na Khoisnam Mongolgi Maitegi Singlida Mihul Chongdre haiba Saireng Lariki Anisuba Kunam Pongdoki Saknaraba critic Wangkem Biramongol na Lariki Maramda Wangangki Thoramasida Kabi N Niranjanda Lifetime Achievement Award Lamyanba Sahitya Mapari Mingtol Piduna Ikai Kumnaki Aduga L Samrendra Arunda Babure Taramani National Award Piduna Ikai Kumnaki
अरोइबदा कवि सोरखाइबम गंबिनीना मॉडरेटर ओइदना त्रिपुरा अमसुंग मणिपुर की कवि पुन्ना कुंथ्रानी थोइना सैरेंग पाथोखी ngasisu ima imoinu private limited na sinduna miyamgi oiba mifam ama agartla da pangthokre atopa phurup ki miyoi kyanasu company asida saruk yaduna agartla dagi charba khutpu ama semki bagaloina township ki booking su tongnakhi English singani kunmanga da imoinu bank ama hangdoknanabagi pandam asida su miyamna mateng pangbinaba company asina haizakhi matam sangna ngairak matung Sikkim gi Pakyong airport hangdokre ngasi thangza numit New Delhi dagi passenger yankhai tare tongba Spice Jet ki flight ama airport asida ihan hanboi na takhi ningsingba yai Pakyong airport asi inglisingani tarani pangi September da sangakraba matung visibility gi matang amadi mafam asigi khunja singna protest torokpadagi chahi amagi matungda operation thingzinba takhibane Haukiba pung kunmari asida awang nopoki state singi manungda hauzik fawbada COVID-19 positive oibagi report lakraba state singi manungda Assam da 13 Tripura da 2 Manipur da 13 Meghalaya da 3 Nagaland da 3 amadi ngasi Mizoram da de COVID ki anoba positive case amata phangkhidre nungaiba pauna ngasi awang nopoki state singda COVID number moiduna hauzik fawbada laikidabagi paw amata laktre asumna India da ngasi goina hauzik fawda COVID ki anoba positive case lising mangaga chanipan humbudrama thoi phangkhre apunba nabagi masingna crore amaga lakh taruk lising nifu taruk ka chawnga yaukhre hauzik lying libagi masingna lakh ama dasmik nipane amadi COVID number moiduna India da apunba laikidabagi masing lakh amaga lising yankhai humdoi chahum yankhai yausilakle ngasi goina hauzik fawda India da COVID number moiduna miyoi chamaga nipan hauzik fawda laikidabagi paw lakli Aroibada atopa pausingda Indian Air Force ki Lieutenant Swati Rathorna puari ama semladuna Republic Day parade ki matamda Delhi gi Rajpath fly past luchingbi ahanba Air Force ki nupi oiragani Swati Rajasthan gi Nagaur district ki manung chana laiba apikpa khungang amada pokhi maki schooling Ajmer da horakhi Air Force ta changningba gi maki manglan adubu mangphau hananabagi damak maki apokpa apokpina graduation lower matung NCC Air Wing da changhanki Swatina English ngani tarahumdoi da Air Force Common Admission Exam thaki amasung English ngani taramari da Air Force Selection Board Dehraduna mahakpu khalakhi Netaji Subhash Chandra Bose ki chahi chamaga kunmanga suba mapo kumon thoronga iroinana Parakram Divas ngasi Kolkata da lebagasi Prime Minister Narendra Modi na haudoki Victoria Memorial da pangthokiba thoramasida rajniti gi puari da yamna tangna thokadaba thodok amoina Prime Minister Narendra Modi amasung Bengal gi Chief Minister Mamta Banerjee phambak amata da phaminakhi adubo punna phaminare haina nungaibagi mikup hogulakpata ngairingai lok amatada kai ani kunminaba yadabagi phibamda Mamta Banerjee bo wa ngangnanaba kokhalakpada babok singi maraktagi Joy Sri Ram haina laushilakpadagi Mamta khangsaw sawraktuna masi cultural program ni rajniti gi thoram natte mahakpu kauraga asumna ikaiba pibasi chumde thawong asibu protest tawraduna wa amata nganglaroi haina subnatagi second khara khaktamak wa nganglamlaga Mamta Banerjee na Prime Minister gi mamangmaktada phongna boycott tawki Jai Sri Ram haiba kholao sina Mamta da yamnamak sokhankhre adubo rajniti gi landi ngasi ayuktagi dumak haukrabane Prime Minister na Kolkata da thungladringai mamangdagi Mamta Banerjee na luchingduna numit asibo Desh Nayak Divas kauraduna achoba miyam gi khongchat ama chatkhi khongchat asi Netaji gi mingda oirabasu mitengdi mikhal gi mathaktani BJP amasung TMC gi marakta legacy munabagi fight ne mikhal gi mangoinana Netaji gi matangda lan tongnabani Netaji gi mapo kumon thoramasi lengak nadi Parakram Divas haina Kolkata da pangthokpani adubu Prime Minister Narendra Modi nadi rajniti gi wafam machet ama fawba pandana Netaji di atangba ningtam lanmini mahakti Parakram gi khudamni Netaji na taklamba lambi aduda ngasi aikhoina atma nirbhar oinanaba hotnaribani haiki Netaji gi ningtam kholao khudingbak ngasi gi mirolna maroina naharol singna kaupam thokte ngakna chatkadabani hainasu Prime Minister na phongdokhi ngasi gi na Arambai News Guwahati da Manipuri Pao sandokchaba matang solution jabaga loinana tabiriba singbo amkasu hanna khurumjari